Thobal District ki Khongzom Police Station ki manung chanba Langthabal khunongda aina thingkraba lalholo RPF PLA ki cadre ni haiba nupa ama ngase ayuk pung mga makhairom tabada CDO commando na fare hairi. COVID-19 ga mari lainana cancer anaba singi mafamda amadi hospital singda thengnariba khudongchadaba kokpa ngamnaba pandamda Kanglaipak News Tengbang Loop KNTL gi volunteer singna ngasi Janims Hospital da idan tawkhrei. Akom Loop Kanglaipak na the Laishum Laikai Development Committee Naurem Thonggi Laishum Laikai amadi thangnaba laikai singda angamba chana thaknaba polam sing yanthokpa thawram ama pangthokhrei. Sangayumpham Jila Parishad Sangayumpham Part 1 GP ki Pradhan MD Jakir Khan amadi ward members sing na silaga ngasi GPSC ki manungda leiba yumthong lising ahum lomda chana thaknaba yanthokhrei. Tentha Gram Panchayat na Tentha da leiriba tongan ba club amadi organization singa khusamnaduna Tentha gi ward number 17 gi yumthong lising aniga chamaga marifu mari romda nomagi changba chana thaknaba polam sing ward members singi khuthangda yanthokhrei. Kangpopi District ki Langka Khulgi miyamna Langka Village Authority ki mityeng makhada ching da fangba chanaba ensang napi sing Tendongyang Khulgi miyamda yanthokhrei. Lockdown amadi curfew na maram oraga hidak leiba fangdabagi hakchang gi fibam soksilaklaba Koirengai bazar dagi nongmaithem koro lemba chahi 13 ngasi yuva morcha hangang mandalna Rims Hospital da pukhatuna laikanakhrei.